Manipur ki Chief Minister Y.Khemchand CM oirakpaga iroinana ahanba oina ngasi Jiribam district ta helicopter da chatuna mafam aduda khundariba tongan ba furup singi miyam amadi luchingba sing unaduna lamdam asida mahousagum ingtappa hanjin hanaba amadi chaukat thaurangi lamda khumang chaushin hanaba pukmen pauminakre ngasi nomagi khongchatta Chief Minister Y.Khemchand Jiribam da Thungkibaga loinana BJP Jiribam unit na senduna PWD guest house ta pangthokiba Dendayal Upadhyaya gi jet anniversary gi thoram athoiba mitunglen oina saruk yakhi laikhidraba luchingba Dendayal Upadhyaya gi photo da Chief Minister na luchingduna haikat lekat tamba amadi luchingba asina pamjaramba amasung lebak asigidamak loramba thongdangbo nahongnana ningstingbaga loinana ngakna chatnaba wakhal taminakibagi thoram adugi mapung oina saktam oike tungda Chief Minister Y.Khemchand Jiribam Higher Secondary School da chatuna mafam aduda Kanglup ki irang na maram oiduna lanjen narakpadagi hauzik fauba masamasagi mayumda hanjinba ngamdana leiriba mioi singa unaduna awa nungai gi matengda hakthengnana wari sanakhe CM gi maikaidagi atubu matam dagi manungda displaced person Masa masagi yumda hanjin hanba Taurang paikhatlagani haibagi thazaba PK amadi district adugi relief camp singda leiriba IDP singi awat apa sing mapung fana yengsinnaba mari leinaba district administration ge official singda poktak PK Chief Minister gi khongchat adugi manung chana Kalinagar gi mafamda aduda leiba khundaminariba Mar Furuk ki luchingba sing amadi miyamga amata oina unaduna mafam aduda santi thamba amadi Furuk Khudimak nusi chanana leiminaba su Chief Minister na wari sanaki hairi tungda Uchatholgi Humdra Taret BNCRPF Kemda IRB gi barek sanaba Europe uyungsu thamke Haugiba Otu Nijanaga kuita Sukanaro Kautong ba musangye ko no su Christian gi forgive and forgiveness hai ba mai Bible le hang ko da ko aduna adwai tu tausi asong song sang we ko any hour pa le su keno da hairo simes pi da hairo kare ko aina semoi ba hafta phadri ko yanan ba Impal Lanthoga district sarpasi jiri di yan ba lai sine kari gi robu jiri si heng tungda yamna sakot pa ya ba ka amane ba Dream Yana Europa, the Lam Matiksana Laiva, Samsama, business center of Manipur, where we have a Sagane, God. Aduna Yana Santi, Zirida, Lainba, to the main palm,